Kaitel Pambi sing the Togal Tozariba, San Sakangaba sing the Huran Bikre, Quairamban Kaitel Bu ink top na Watok Lantok Tok the Nabat Leba Maraset na Lena Bakaitel Lighten be the Katuna Leba, Quairamban Kaitel Pambi, Mayam the Togal Toduna Tamba San Ase, Nongalam Dida Masakang the Bamio Karan Huran Krehaina, Quairamban Kaitel Semgat Sagat Luki, Maike the Gipundorogli. Ngarang numidang waram Quairamban Kaitel the Paul Missingo Unaba Amada Quairamban Kaitel Semgat Sagat Luki, President Ketremeum Santina Hai, Ningtau Haktaki Lebaki, Yaifanaba Lebak Ningtauna Kaitel Lighten San Katuna Kaitel da Kau Tabas Anarami, Matamamada So Kelly Nakatpa, Angobumasugi San Ani, Kaitel the Tarame, Adubu San Ani Edu, Lake Dabadagi Matam Sang na Kaitel the San Taram Dre. Lebaki Taudo Wato Kaya Torokpa Kaitel Sangduna Lady Basinda Kaitel Lighten Sakina Kaya Pirakudagi, Sanakunungi, Pandit Loisangamadi Amaiba Amaibi Kaya Tanarabumatung Kaitel the Lebak Ningtauna, Kau Tau Hirapadagi, Matamadugi Congress Langaki Minister Gai Kangamna, Kau Amakat Piduna Tarame Adubo, Kaitel Nil Kongba Kaya Asina Leba Hainadabadagi, Kaitel Tadokuna Sat Karamatung, Haujik Togli Balebaki Watok Lantok Asi, Torapadagi, Nahonana, Hana Minister Oramba Nong Tombam Birenda, Hirabumatung, Menga Masuda Amuba Masuna, Maram Satpa, Sanama, Katpiduna Tamlakpane, Togliba Watok Singase Loidri Pawbati Kaitel the Sanadu, Langdana Lehanaba, Akangai Singa Takpirapadagi, Lebaki Ipanaba Fly over Bridge Makada, Kazinduna Get Palaga, Kaitel Pambi Mayamna Togol Toduna Tamlakiba Sanadu, Masakang Navasino, Huran Bikibase, Lebaki Oina Tauhida Batabagni, Kanaguma Mio Karagidamak, Tamba Sanate, Lebaki Oina Tamba Sanadu Huran Kibasina, Punkun Gamari Manunda, Amuktin Birao, Manipur Lingasu. Tuba the Yang Sangduna Kaitel Lighten with the Katsaduna Tamlib Sanadu, Pangnava TV Haiba, Wapam Tamke. Question Lake Oibada Senaba Oza Ahum Amasu ywkhre, Punamanga Sukre, Council of Higher Secondary Education Manipur Ko Semna Loba Class 12 Exam Gi Question Paper Lake Oibagi Watokta, Mapungo in a Senabagi Maralda Cybercrime Police na Parkiba Paradise English School Taubalgi Exam Center Gi, SO OCMD SI Oiba, Oza Ahumak Narang Jail the Tazin Kre, ywkhre Oza Ahumadi, Wangjing the Leba YK College Gi, Economics Department Assistant Professor Oiba Paradise English School Gi. Exam Center asigi Supervisory Officer SO Oiba Thobal Khetre Lekaidagi Khangembam Arundas Sahi Humpu Apopa Laikhidraba KS Bir Chandra Exam Center asigi Officer in Charge OC Oiba Aduga School asigina Biology gi Oza Oiba Khongjom Bazar dagi Sapam Sibadatta Sahi Kuntraga Manga Apopa S Manibabu Amadi Exam Center asida Supervising Invigilator SI Oiba Aduga School asidana biology gi oza oiba Imphal East ki Yarepok Tulihal Laisam Lekaidagi Laisam Province Sahi Kuntra Mathoi Apokpa El Jadumani ni Haribo oza ahum asi Cybercrime Police na wathok asiga mari leinana pharaba matungda tha asigi Nepanda jail ywkhre Paradise English School gi oza ani aduna haidorakpadagi matungina tha asigi mangada phakibani loinana ngasi phawba police remand lokthaduna thijileba matung ngarang CGM Imphal West Court putholaba matung judge na oza ahum asibu jail da lainaba yathang pirakhibani Hairi, Panbayabadi Tasaki Ahum the Pangtokipa exam asigi question paper adu, exam Howgataba minute Kunganito on Watlingida, WhatsApp group Kara the Barrel or Padagi, Mahiro Loop de Samama the Shupna Council the Pawpira Padagi, Kosemna Cybercrime Police the Wakat Padagi, Hojik Paw the Senaba Ozamanga Pakibani, Loinana Hojiksu case as civil Cybercrime Police na Makatana Kana Tijinduna Senaba Kudimak Pagana Bohona the Hadibani. Total shutdown ki Khongjang Jiri Lambida Sathaba Yaro Haina RNCM na Pungdorakre. KSO Jiribam Amasung Tamenglona Tasiki Nipandagi National Highway 37 in Pal Jiribam Lambida, Matang Kaktaba Total shutdown ki Khongjang Sang Sinduna Lambi Paring Asida, Namna Kundariba Rongwai Puruki Mioching Satok Sinda Sound Kudongsa the Bamayong Nahalibasi, Community Anigi Marakta, Mamang the Yana Kibawa Pangi Wangmada, Oibana Total shutdown ki Khongjang Lambi Asigi Oina, Handokada Banihana Rongmainaga Council Manipur, RNCM na Kuki Mahiro Organization Asigi, Puning Sing Silakle, Maraksida, Narangso National Highway 37 in Panjiribam Lambigi Scotland da Kuki CSO Singna, None Amasung Tamenglong the Gilakpa Lanai Gari Sing Power Tingbagi Khongjang Sang Sinkre, Rongmainaga Council Manipur RNCM na Thadropo Serol Amanahai, KSO na Tasig Nipanda, Serol Amatokna, Numit Asidagi in Panjiribam Lambida Matam Kaktaba Total shutdown ki Khongjang Sang Silibasi, Community Anigi Marakta Amatayana Kiba, Agreement ki Wang Dani, Housing Manipur Tholiba Intercommunal Conflict.
intercommunal conflict asida Rongmai Naga Puruk Karigumba Hiram Amata the Mari Lainade, National Highway 37 in Paziribam Lambi Giziri Dagi, Kaitel Marbi Pauki Marakta Kundariba, Asi Rongmai Naga Puruk Martani, Atopa community Kulkara Kaktamak Extira Labane, Langi Mapudi, Rongmai Naga Sing Nihari, how Kibamatam Karasida Lambi Paring Asida, Kuki community Karasang Silapa Horopadagi Signaba Labana, community any Gimarata Amanama Boykai Kumnabama, the Apan by Ed Papina Danaba, Haiduna, agreement signed Tona Kibani, Labak Tibidi Kuki Mahirup Amana Lambi Asida, think but Hamjilapasina Lambi Paring Asida Kundariba, Mr. Miam Gisatoka send the song upon the Pibidanatana, Manipur Irang Maram Oiduna, None Amasung Tamelong district the Ladyba, Mr. Miam Hanana sent Tunga Pibam Sokna Ladyba Sida, Total shutdown Asina Amuka Hena sent Tunga Pibam Sohale Haidi, National Highway 37 in Panziribam Lambi Paring Asida, Mite Amata Kunda de Hibakanga Kanga, Lambi Asida, Timbo Tamlapase, Asumba Kontang Nate, Maramasina community singing Marata Tungkoina Nuxisana Inkapna, Laminana Wakalonda, Lambi Asida Sataripa Total shutdown ki Kongjang Handoka the Benihana so, RNCM na demand Torak Lake, Amarom the Kuki Signal Center ki pre moment ki Taurangi Mayopta Satarapo Kongjang ki Saruk Amaoina, Ngarang su National Highway 37 in Pazilibam Lambigi Kotlenda, Kuki CSO Singi Yamlaba Nupimcha volunteer singna, None district Amasung Tamelong district taki Lakwa Lanai Gari Sing Power Tinbugi Akanbo Kongjang Sang Senke. Kuki Jogi Lusingba Sing Amasung Kangpokpi ki Deputy Commissioner gi Marakta Ngarang Numidang Athengpada Wadi Sanabada Mai Pakidre pre moment ki Taurang na Mars Nipan da Kaitel Manbida Lalgau Thang Singsit Lekidabagi Mayokta Kokiba Matam Kaktaba Shutdown Makasa Thare Loinana Asiba Haksang Sulaudana Mokta Lady Kuki Jo Council Amasung Committee on Tribal Unity Kotu gi members sing na Lusingba Kuki Jogi Lusingba Singaduna Maruoiba demand ani tauke demand sing adudi pre moment lehanaba Union Home Minister gi directive khudakta handokpa amasung Lalgau Thang Singsit Misigi Judicial Inquiry Tauba Lunana Kangpokpi SP khudakta transfer Taubani Wari Sanabadu Mai Pakidabag Lunana Kukijo Council na Kukijo Taba Mapam Sinda Kaukiba Matam Kaktaba Sadanadu Makasatari Masina Wato Asilu Silapa Oide Council gi letter heta Sasanaba press statement ama Wari Saba Holdring the Tokuna Shutdown Handok Lehaba Wapam by the Salakpadagi Tung the Council Sengdok Zerol Amuk Toke Lalgau Thang Singsit ki Asiba Haksang Kangpokpi District Hospital gi Mokta Mars Nipandagi Lerakpa Asida Kukijo Nupi Sing na Matam Kaidok Naraga Hospital gi Campus Manung the Sangduna Lady Mapamadu the Labor Kuki Nupi Amadi Missiasi Asumba Wild Panghangatabani Haike Kotugi Wangangoi NG Lun Kipgena Committee gi Charter of Demand Singadu Mari Lainaba Authority Singna Kudakta Tabakta Ontokadabani Natrabade Hena Satriba Kongjang Tengnarakani Haike Maraksida Mars Nipal gi Thotok Adu the Sokeba Paulen Tangi Pibamka Hena Lusilapadagi Nagaland the Puduna Layan Kibasina Miyamda Hena Kudam Kusauna Hanba Pokale Matam Kaktaba Shutdown Makatana Sataba Sina Kukijo Lusingba Singna Asumba Justice Pangdrabadi Handokpa Leiroi Habagi Pauzela Madipiri Maraksida Hanta Kangpokpi the Kongjang Sang Sinbada Lalgau Thang Singsit Laikidaba Masum Nupi Aso Open Nankibado Government gi pre moment gi Taurang Hana dagi Lerakpa tension adu Wangkal Hanbadagini Taurang Asi Yaba Ngamlo Hena Kuki NP Manipur Phongdorakle Kuki NP Manipur gi General Secretary Khaiko Hau Gangti gi Serolamada Maitei Singbu Kuki area da Sangba Yahanba Asi Hojik Thokliba Irang Asida Hena EP bani Nakal Kudimakna Yanaba political solution ama Laktuna Tung Koiba Santi Lakhangani Amasung Kukijo community gi Apambasing Ikai Khumnaba Natraga Government ki pre moment Taurang Asi Yaroi Amasung Taurang Asi na Hojikaki Oiba Santi Lehanabani Hana Lawi Haidi Central Government Hojik Thokliba Irang Asi Loisinaba Hena proactive Oiba Taurang Lokatuna Irang Sokhalaba community Singda Hena Justice Panghanabo Hanagadabani Irang Asi the Sound Sapu Panglaba Kukijo Miyam gi Khudongsa daba Sing Masak Khangbiba Amasung Irang Asi gi Horokpam Thijinbana Justice ki Asengba du Khangmangamgani Haidi Handak the Kangpokpi the Laikidraba Lalgau Thang Singsit na Masagi Phurup Kanjanaba Thawai Kakkibadagi Mahaki Imung Manungna Thengna Haudiba Awabada Kuki NP na Saruk Yari Mahaku Khwaidagi Wangba Thakta Ikai Khumnaba Utkani Haidi Kukijo Council na Kaukiba Matam Kaktaba Shutdown bu Mapung Phana Sawgaliba Kukijo Miyam Nupi Amasung Mahiroi Lupsingi member Pungnamak Thagatle Peningai Oiba political solution Laktriba Phawba Kukijo Khudimakna Aikoigi Hak Amasung Apambagi Mayokta government gi Oiba action Lokhalakpada Sapchana Leptuna Leminasi Hainasu Zero Aduda Phokdorakle Kangpokpi the shutdown touminaba Kuki masen gi marakta yamna chawno ungkhanna kibagi video social media singda thaganarakre akupa marul sing official ba pawngai minase CC Pur gi KSO gi vice president drak konana CDBF na phakre matungda mamit punsilaga phamliba siga punna phabani hana social media page singda thaganarakle kadai phawba sumba pawno habdu khangbinana ba official ba pawngai minase
Manipur Human Rights Commission gi lupa lak yangkhai ko homdoirom lan sizina krabara hangnarakle. Manipur Human Rights Commission MSRC da kumja 2010-11 dagi 2016-17 phawgi manungda ground in and oina commission asidagi budget provision da pekiwa senpham singgi manungda lupa lak yangkhai homdoirom gi senpham lan sizina krabara haibagi wahang thorakle. Wahang asi commission asigi kumja 2010 dagi horaklaga 2017 phawgi audited account statement pibinaba RTI gi khutang da hangkiba wahang paukum da hairiba sanglaba sahi asigi manungda sizinakhiba senpham singi audited account statement gi record sing leitre haina paukum pirakhibadagi hangnarakpani hairi commission asigi tongan ba sahi singi account statement gi yauna mari leinaba wahang sing RTI gi khutang da hangkiba applicant singna chingmairong manunglakai da leiba indigenous perspectives ke research associate Donald Takhelambam ya school police land da leiba Center for Organization Research and Elders Council gi president Laifubam Devaberta roina chingba yauri Donald Takhelambamna May 13 2024 da commission ga mari lenaba authority da hangkiba wahang manga gi manungda aroiba wahang da kumja 2010 dagi 2023 phawgi oina Protection of Human Rights Act 1993 gi section 35 clause 2 gi makhada Manipur Human Rights Commission gi audited account statement review haijakibani adubu RTI application asigi July 1 2024 da commission gi under secretary kam assistant registrar na pinakhiba pakhumda audited account statement ga mari lenaba wahang asigi pakhumda MSRC na financial year tingi oina de audited account statement record amata leitre haina pakhum lakhibani haide Nupimcha ani rescue tawkhre police control room dagi ngarang numidang thorakhiba serol amada tha asigi nipanda police na kaksing kaithel area dagi ama yauna wangbal laikon area dagi Nupimcha ani rescue tawre hairi serol asina makhata na haibada makhoi anibu Thobal gi CWC gi chairperson gi mamangda puthokre hairi numit adumakta da makhoi anibu recruit tawnaba honarambani haibagi maralda moirang kaithel maning moirang them lekai dagi moirang them Roman Elias phirepa sahi kun gomdo amasung kaksing thonglan dagi nongmai them Mohindro sahi yangkhai ga mari kauba RPF ki mioi ani sufare hairi Gari sahum gi mathakta senapati da panduna leire hairi Kuki jo council na kauba matam kaktaba shutdown asina maram oidona passenger puba bus winger amasung thau puba gari sing yauna senapati district ki lambi singda gari sahum hena panduna leire ba gari sing adugi manungda March Nipan gi irang thokiba adudagi lerakibana ayambane maraksida district truck association singna driver sing amasung handman sing aduna thengnariba awaba sing yenglaga ngarang ising ywkhre hairi senapati district truck owners association senapati district truck drivers Union Manipur Drivers Association na Senapati Police Station ga punduna Tikulen Police Outpost gi matenga loinana panduna leiriba truck singi driver sing amasung handyman sing da ising yenkhibani Senapati District Police dagi nungthil pumanga phawbada phangba pawda hengbung amasung Tikulen khulgi marak panduna leiriba gari sing adugi manungda pot puba truck sani maudraga mari oil tanker tara humdoi winger tara amasung DI mini truck mari yauri hairi Jiribam District Magistrate na appeal tawrakre Jiribam District Magistrate Deputy Commissioner Krishna Kumar na irang nangluraba district asida leiriba community khudimagna district asida mahausagi punsida hanjilaknaba district administration na police central security force singna miyamgi punsi lanthum kannaba lokhalakliba thabak thorang singda mateng pangbiu haina appeal tawrakle Jiribamgi deputy commissioner na thagarapo cherolamana makha taribadi district asida aranba pawda thajabigano district administration na mikup nahum singna thabak tawriba asida miyam civil society organization amade community khudimagna mateng pangbiu haina su phongdorakle Malem sinba thungna tanaba laumina si haina pandamgi editorial da thamlakre haukiba kumja 2023 gi May 3 dagi ngasi phawba satharagli lana sida aranba tawba lamhen to henba achuba masak khangdaba saramchat ngaramchat chatpa Kuki narco terrorist singna maitai singda yumpham yaudaba tongan bu maral kayamuk lising lak siraga India gi miyam loinana malem gi miyam da makhoina sumba sana ba honarabasu malem gi miyam maroina Manipur amadi India gi miyamna makhoi kanano haibadu noma gi mayek singna khangba horopagum tawri ngasi gi India gi Union Home Minister Amit Shah na Kuki singna taliba demand ase khanafam thoktaba amadi khananingai oidaba demand ne haina malem gi miyam pumna makhangnaba laukthokhtuna khangan khiba leikhre nakal amaromdana Kuki singi marakta makhoi gi khulakpa hatpa horakpadagi mami taba horakpa sina tapadi Kuki singi marakta makhoina taliba demand ase phangloi khangba singa wakhalon manaraktabadagi makhal makha kya gi wakhalon phongdong narakpa yauramba yabu gi chingnaba leirakpugum tawri aduga India lengak na su Kuki singi demand ase khanaba yaba demand oid
ꯑꯣꯏꯗꯦ ꯈꯪꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯨꯔꯨꯞꯇ ꯀꯥꯡꯂꯨꯞꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯆꯠꯊꯕꯗ ꯌꯥꯗꯕ ꯀꯌꯥꯃꯨꯛ ꯂꯩꯔꯛꯄꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯥꯛꯁꯤꯟꯗꯕ ꯌꯥꯗꯕꯒꯤ ꯇꯥꯡꯀꯛ ꯂꯥꯛꯄꯗꯒꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯒꯤ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎ ꯇꯥꯔꯛꯄꯗꯒꯤ ꯃꯃꯤ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯄ ꯑꯁꯤꯃꯛꯅ ꯃꯔꯥꯜꯅ ꯃꯄꯣꯞ ꯐꯥꯔꯕ ꯀꯨꯀꯤꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯗꯕ ꯌꯥꯗꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯁꯣꯡꯕꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯃꯛ ꯃꯈꯣꯏ ꯑꯁꯤ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯇꯧꯁꯤꯟꯅꯕ ꯑꯃꯗꯤ ꯃꯆꯤꯟ ꯊꯤꯕ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯕꯗꯤ ꯁꯤꯇꯤꯖꯦन ꯑꯃꯒꯤ ꯆꯦꯟꯐꯝ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯠꯇ ꯆꯦꯟꯗꯕ ꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯈꯜꯂꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯝꯅꯃꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯐꯤꯔꯦꯞ ꯑꯃꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯕ ꯀꯥꯡꯂꯣꯟ ꯀꯥꯏꯗꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯗꯨꯅ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯒꯤ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯅꯕ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯈꯤ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯔꯣꯗ ꯀꯅꯦꯛꯇꯤꯚꯤꯇꯤ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯈꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯂꯝꯕꯤ ꯊꯣꯡ ꯀꯌꯥ ꯁꯦꯝꯒꯠꯈꯤꯕꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯍꯥꯏꯋꯦ ꯁꯕ ꯗꯤꯚꯤꯖꯟꯗ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯄꯥꯏꯈꯠꯈꯤ ꯃꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 20.3 ꯁꯥꯡꯕ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯁꯦꯝꯒꯠꯄ ꯀꯤꯂꯣꯃꯤꯇꯔ 32.5 ꯁꯥꯡꯅ ꯃꯔꯨꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯗꯁꯤꯡ ꯄꯥꯛꯊꯣꯛꯈꯤ ꯂꯣꯏꯅꯅ ꯀꯤꯂꯣꯃꯤꯇꯔ 18.8 ꯁꯥꯡꯕ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯗꯁꯤꯡ ꯁꯦꯝꯒꯠꯈꯤ ꯂꯣꯏꯅꯅ ꯀꯤꯂꯣꯃꯤꯇꯔ 364.3 ꯁꯥꯡꯕ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗꯁꯤꯡꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯈꯤ ꯍꯥꯏꯔꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯔꯛꯇ ꯂꯝꯕꯤ ꯊꯣꯡ ꯐꯍꯟꯗꯨꯅ ꯆꯤꯡ ꯇꯝꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯁꯦꯝꯒꯠꯅꯕ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛꯀꯤ ꯐꯤꯕꯝ ꯐꯒꯠꯍꯟꯅꯕ ꯄꯥꯟꯗꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯔꯣꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ